ꯃꯗꯨꯁꯨ ꯌꯥꯝꯅ ꯆꯃꯝꯅꯕ ꯄꯣꯠ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯒꯣꯔꯃꯦꯟꯅ ꯐꯣꯡꯂꯛꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯒꯤ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗꯒꯤ ꯆꯞ ꯆꯥꯕ ꯄꯣꯠ ꯑꯃꯗꯤ ꯊꯣꯛꯂꯛꯇꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥꯗ ꯊꯣꯛꯅꯔꯤꯕꯁꯤꯡꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯗꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯍꯥꯏꯅ ꯈꯜꯂꯤ ꯁꯨꯒꯤ ꯃꯇꯥꯡ ꯍꯪꯕ ꯀꯥꯟꯗ ꯁꯨꯁꯦ ꯀꯩꯅꯣꯗꯤ ꯇꯧꯗ꯭ꯔꯦ ꯁꯥꯡꯗꯤ ꯁꯥꯡꯗꯣꯛꯇꯦ ꯑꯗꯨꯒ ꯆꯠꯅꯔꯤ ꯍꯥꯏꯕ ꯃꯁꯤ ꯌꯥꯝ ꯉꯛꯄ ꯋꯥꯍꯩ ꯑꯃꯅꯤ ꯁꯥꯡꯗꯣꯛꯇ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯆꯠꯅꯗꯧꯔꯤꯕꯅꯣ ꯁꯤꯃꯀꯣ ꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯃꯝꯅꯕ ꯊꯣꯛꯄ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯁꯤ ꯆꯍꯤ ꯑꯃꯃꯝꯒꯤ ꯁꯥꯡꯗꯣꯛꯑꯒ ꯂꯥꯛꯄꯅꯤ ꯆꯍꯤ ꯐꯥꯗꯅ ꯁꯥꯡꯗꯣꯛꯈꯤꯕꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯉꯁꯥꯏꯒꯤ ꯁꯥꯡꯗꯣꯛꯇ꯭ꯔꯒꯗꯤ ꯁꯤ ꯆꯠꯅꯐꯝ ꯊꯣꯛꯇꯦꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯨꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤꯕ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯨꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯨꯀꯤ ꯀꯥꯡꯕꯨꯗꯒꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯨ ꯃꯤꯁꯨ ꯍꯥꯏꯔꯦꯀꯣ ꯁꯤꯒꯤ ꯀꯥꯡꯕꯨꯗꯒꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯀꯩꯅꯣꯗꯒꯤ ꯃꯦꯒꯤ ꯇꯥꯡ 3, 2023ꯒꯤ ꯇꯧꯔꯛꯏꯕ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯍꯥꯟꯅ ꯃꯣꯏꯗꯣ ꯀꯩꯅꯣꯅꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯁ꯭ꯇꯨꯗꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯅ ꯄꯤꯁ ꯔꯦꯂꯤ ꯆꯠꯈꯤꯕꯗꯣ ꯑꯦꯒꯦꯟꯁ ꯗ ꯑꯣꯔꯗꯔ ꯑꯣꯐ ꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ST ꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯊꯨꯖꯟꯅꯅꯕ ꯑꯗꯩ ꯆꯦ ꯊꯥꯒꯠꯐꯝ ꯊꯣꯛꯄ ꯊꯥꯒꯠꯅꯅꯕ ꯇꯧꯕꯗ ꯃꯣꯏꯁꯦ ꯄꯦꯟꯗꯦꯅ ꯇꯧꯔꯒ ꯃꯗꯨꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯁꯤ ꯌꯥꯎꯔꯒ ꯍꯦꯛꯇ ꯇꯝꯅꯅꯀꯣ ꯃꯤꯇꯩꯒꯤ ꯁꯦꯇꯜꯃꯦꯟꯁꯤꯡꯁꯤꯗ ꯍꯦꯛꯇ ꯑꯦꯇꯦꯛꯁꯤꯀꯣ ꯃꯣꯏꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯦꯠ ꯑꯦꯇꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯟꯒꯤ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤꯀꯣ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗ ꯆꯪꯁꯤꯟꯈꯤꯕ ꯂꯥꯟꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯑꯗꯨ ꯈꯦꯠꯅꯕꯁꯤ ꯀꯩꯅꯣꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯝꯗꯅ ꯇꯧꯔꯛꯏꯁꯤ ꯗꯤꯃꯥꯄꯨꯔꯅꯦ ꯃꯣꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯡꯂꯣꯝꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯉꯥꯄ꯭ꯔꯨꯝ ꯆꯤꯡꯖꯤꯟ ꯍꯥꯏꯇꯥꯔꯦ ꯑꯍꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯟꯗꯛꯀꯤꯁꯤꯅ ꯀꯥꯡꯄꯣꯛꯄꯤ ꯀꯣ ꯗꯤꯃꯥꯄꯨꯔ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦ ꯀꯥꯡꯄꯣꯛꯄꯤꯅꯦ ꯃꯣꯔꯦꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯁꯤꯗ ꯇꯧꯔꯛꯄꯅꯦꯕ ꯑꯗꯣ ꯉꯁꯥꯏ ꯌꯥꯝꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯦꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯃꯤꯇꯩꯁꯤꯡꯁꯦ ꯍꯦꯛꯇ ꯃꯁꯤꯀꯣ ꯃꯨꯠꯊꯠꯂꯁꯤ ꯍꯥꯠꯂꯁꯤ ꯍꯥꯏꯗꯤ ꯃꯣꯏ ꯆꯤꯡ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡꯁꯤꯗ ꯑꯝꯇ ꯃꯤꯇꯩꯁꯦ ꯃꯨꯠꯊꯠꯈ꯭ꯔꯁꯦꯅ ꯇꯧꯔꯝꯕ ꯃꯗꯨꯗꯒꯤꯗꯤꯀꯣ ꯁꯣꯝꯗ ꯀꯩꯒꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯦ ꯊꯣꯛꯂꯛꯑꯦ ꯃꯣꯏꯅ ꯇꯧꯔꯕꯅꯤꯅ ꯇꯝꯄꯥꯛꯁꯨ ꯂꯥꯡꯉꯛꯑꯦ ꯁꯤꯗꯩꯁꯤꯗ ꯃꯇꯝꯗꯨꯒꯤ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯒꯣꯔꯃꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯏꯟꯇꯦꯂꯤꯖꯦꯟꯁ ꯐꯦꯂꯔ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯃꯥ ꯃꯁꯥ ꯌꯥꯔꯛꯑꯕꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤꯀꯣ ꯈꯨꯗꯛꯇ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯏꯅꯔꯤꯁꯤꯗꯅꯀꯣ ꯃꯇꯝꯗꯨꯗ ꯁꯨꯝꯕ ꯊꯕꯛ ꯂꯧꯈꯠꯂꯝꯃꯒꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯡꯗꯣ ꯊꯕꯛꯁꯤ ꯊꯣꯛꯍꯟꯈ꯭ꯔꯦꯕ ꯁꯤꯗꯤ ꯊꯣꯛꯄ ꯃꯇꯥꯡꯗꯒꯤꯗꯤ ꯀꯔꯤ ꯇꯧꯔꯛꯀꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤ ꯁꯨꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕ ꯍꯧꯔꯛꯄꯅꯦꯕ ꯄ꯭ꯔꯖꯥꯅꯁꯨ ꯀꯣ ꯃꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯁꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤꯀꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯏꯟꯗꯤꯌꯥꯁꯤꯗ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯀꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯁꯨꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯩꯅꯗꯦꯕ ꯃꯄꯥꯟꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅꯀꯣ ꯁꯨꯁꯤ ꯀꯔꯤꯅꯣ ꯁꯤꯗ ꯇꯧꯅꯔꯝꯃꯤꯁꯤ ꯀꯔꯤꯅꯣ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯁꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯃꯤꯁꯤ ꯀꯔꯤꯅꯣ ꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯅꯣꯁꯨ ꯌꯦꯡꯗꯕꯀꯣ ꯑꯗꯣ ꯃꯁꯤ ꯌꯦꯡꯗꯅ ꯉꯁꯥꯏꯒꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯅꯀꯣ ꯁꯨꯁꯦ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯁꯦꯝꯗꯣꯛꯑꯦ ꯈꯣꯠꯇꯣꯛꯑꯦ ꯀꯥꯏꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯌꯥꯝ ꯐꯩ ꯁꯨꯗ ꯌꯥꯎꯔꯤꯁꯤꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯈꯨꯠꯇ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ 2011ꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯣꯏꯒꯤꯀꯣ ꯀꯥꯡꯕꯨꯁꯤꯡꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛꯁꯤꯒꯤ ꯑꯥꯏꯟꯁꯤ ꯃꯣꯏ ꯆꯞ ꯆꯥꯅ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯉꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯁꯤ ꯌꯥꯎꯔꯤꯕꯅꯦꯕ ꯄ꯭ꯔꯤꯑꯦꯝꯕꯜꯗ ꯃꯁꯤ ꯇꯧꯔꯦ ꯁꯤ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗꯀꯣ ꯑꯩꯈꯣꯏ ꯚꯥꯏꯌꯣꯂꯦꯟꯁ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤꯀꯣ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯀ ꯃꯤ ꯍꯥꯠꯄ ꯀꯣ ꯑꯗꯒꯤ ꯃꯤ ꯁꯣꯛꯍꯟꯕ ꯀꯤꯗꯅꯦꯄꯤꯡ ꯇꯧꯕ ꯑꯦꯝꯕꯨꯁ ꯇꯧꯕ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯕ ꯀꯤꯍꯟꯕ ꯑꯗꯒꯤ ꯃꯌꯥꯝ ꯃꯔꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯄ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇꯦꯛꯁ ꯅꯠꯇ꯭ꯔꯒ ꯐꯥꯏꯟ ꯂꯧꯕꯁꯦ ꯑꯩꯈꯣꯏ ꯂꯦꯞꯆꯔꯅꯤ ꯍꯥꯏꯗꯅ ꯁꯤ ꯁꯥꯏꯟ ꯇꯧꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯥꯔꯃꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯃꯈꯣꯏꯁꯤꯗ ꯍꯦꯛ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯃꯁꯤ ꯑꯗꯨꯝ ꯉꯥꯛꯏꯉꯩꯗꯤ ꯃꯣꯏ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟꯗ ꯇꯧꯔꯦ ꯏꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯃꯇꯝꯁꯤꯗ ꯖꯣꯏꯟ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯂꯩ ꯖꯣꯏꯟ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞꯁꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯗꯩ ADG ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯏꯟꯇꯦꯂꯤꯖꯦꯟꯁ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯐ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ CPOs ꯑꯦꯟ ꯑꯥꯔꯃꯤ ꯑꯦꯟ ꯗ UG ꯒ꯭ꯔꯨꯞꯁꯦꯀꯣ ꯁꯤꯗꯩꯁꯦ ꯁꯨꯁꯦ ꯀꯃꯥꯏꯅ ꯆꯠꯅꯔꯤꯕ꯭ꯔꯥ ꯆꯠꯅꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯣꯏ ꯌꯦꯡꯃꯤꯟꯅꯅꯤ ꯍꯥꯏꯅ ꯖꯣꯏꯟ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞ ꯁꯦꯝꯃꯤ ꯀꯦꯝ ꯂꯩꯕ ꯃꯇꯝꯁꯤꯗꯁꯨꯀꯣ ꯀꯦꯝꯁꯦ ꯃꯣꯏ ꯗꯤꯖꯤꯒꯅꯦꯇꯦꯠ ꯀꯦꯝꯗ ꯂꯩꯒꯅꯤ ꯔꯨꯇꯤꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯂꯩꯖꯒꯅꯤ ꯑꯗꯨꯒ ꯁ꯭ꯇꯥꯏꯄꯦꯟꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯔꯤꯗꯅꯀꯣ ꯀꯩꯅꯣꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯦꯝꯇ ꯂꯩꯕ ꯃꯤꯁꯤꯡ ꯈꯛꯇꯪꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯌꯥꯎꯔꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯒꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯑꯃꯗ ꯑꯃꯨꯛꯇꯪꯗꯤ ꯃꯣꯏꯁꯤ ꯆꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯀꯣ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯄꯥꯁ ꯐꯖꯅ ꯄꯤꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯂꯣꯀꯦꯁꯟꯁꯤ
ꯃꯇꯝꯁꯤꯗ ꯂꯣꯀꯦꯁꯟ ꯃꯉꯥꯅꯤ ꯂꯩꯔꯤꯁꯦꯀꯣ ꯑꯗꯩ ꯃꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯑꯣꯐꯤꯁꯥꯔ ꯈꯜꯂꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦꯗꯀꯣ ꯀ꯭ꯂꯣꯖꯂꯤ ꯄꯣꯄꯨꯂꯦꯇꯦꯠ ꯑꯦꯔꯤꯌꯥ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇꯗꯤ ꯃꯣꯏꯁꯤ ꯂꯩꯔꯣꯏꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯟꯗꯛ ꯈꯕꯔꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯇꯩꯅ ꯇꯥꯕꯒꯤ ꯃꯅꯥꯛꯇ ꯀꯩꯅꯣ ꯃꯣꯏ ꯊꯝꯃꯣꯏꯅ ꯍꯥꯏꯔꯦꯕꯀꯣ ꯃꯤꯇꯩꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯦꯕ ꯄꯣꯄꯨꯂꯦꯇꯦꯠ ꯑꯦꯔꯤꯌꯥꯗ ꯃꯣꯏ ꯅꯛꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯌꯥꯎꯖꯔꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯃꯨꯛ ꯉꯁꯥꯏꯒꯤꯀꯣ ꯑꯇꯣꯞꯄꯗ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯗ ꯌꯥꯎꯕꯁꯤ ꯀꯩꯅꯣꯗꯣ ꯃꯃꯤꯡꯅꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯅꯦ ꯑꯗꯨꯒ ꯂꯦꯇꯦꯁ ꯐꯣꯇꯣꯒ꯭ꯔꯥꯐꯁꯦ ꯑꯁꯤꯕꯨ ꯌꯥꯎ ꯇꯥꯔꯒꯗꯤ ꯏꯁꯨꯗ ꯍꯦꯛꯇ ꯌꯥꯎꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ID ꯀꯥꯔꯗ ꯑꯃ ꯍꯦꯛꯇ ꯏꯁꯨ ꯇꯧꯕ ꯑꯗꯨꯅꯅꯦ ꯃꯁꯤꯒꯤ ꯊ꯭ꯔꯨꯗ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯅꯕ ꯄꯣꯠꯁꯦ ꯃꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯃꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯤ ꯆꯤꯡꯅꯕꯗꯨ ꯂꯥꯛꯅꯕꯗꯨꯅꯦꯕ ꯁꯤ ꯍꯥꯏꯔꯤꯁꯤꯀꯣ ꯑꯦ ꯀꯝꯄ꯭ꯂꯤꯠ ꯂꯤꯁ ꯑꯣꯐ ꯀꯦꯗꯔꯁ ꯍꯦꯖ ꯕꯤꯟ ꯄ꯭ꯔꯣꯚꯥꯏꯗꯦꯠ ꯇꯨ ꯗꯤꯁ state police and with name and date of birth along with latest photograph fresh ID card will be issued by the CID SB Manipur group shall provide such information about cadres as may be required by CID SB 하리고 ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯂꯤꯁ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯤꯁ ꯁꯦꯝꯕ ꯂꯣꯏꯕ ꯃꯇꯝꯁꯤꯗꯀꯣ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯅ ꯀꯟꯗꯛꯁꯤ ꯇꯧꯕꯗ ꯃꯣꯏ ꯑꯅꯧꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕ ꯌꯥꯕꯁꯨ ꯍꯥꯏꯈ꯭ꯔꯦꯕ ꯃꯣꯏꯅ ꯀꯦꯗꯔꯁꯤꯡꯁꯦ ꯉꯁꯥꯏꯒꯤꯀꯣ ꯑꯅꯧꯕ ꯅꯧꯅ ꯀꯩꯅꯣꯁꯦ ꯐ꯭ꯔꯦꯁ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯧꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯑꯗꯨꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ 2011ꯗ ꯇꯧꯈꯤꯕ ꯄꯣꯠꯅꯤ ꯃꯇꯝꯁꯤꯗ ꯃꯤ ꯃꯁꯤꯡ ꯂꯩꯔꯝꯃꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ CIDꯅ ꯀꯔꯤꯅ ꯃꯣꯏꯁꯦ I card ꯄꯤꯔꯝꯃꯗꯕꯅꯤ ꯑꯗꯨꯅꯗꯤ ꯃꯁꯤ ꯂꯤꯁ ꯌꯥꯝ ꯁꯨꯅ ꯊꯝꯐꯝ ꯑꯃ ꯊꯣꯛꯑꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯊꯝꯃꯝꯕ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯒ ꯁꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯑꯗꯒꯤ ꯂꯨꯞꯍꯣꯜ ꯂꯩꯕ ꯌꯥꯕ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯀꯤꯀꯣ ꯉꯁꯥꯏꯒꯤ ꯃꯃꯤꯡꯅꯦ ꯑꯗꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ ꯌꯥꯔꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯤ ꯀꯅꯥꯅ ꯄꯤꯗꯣꯏꯅꯣ who will issue the date of birth certificate ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤ ꯃꯌꯥꯝꯁꯤ ꯂꯥꯛꯑꯀꯥꯟꯗ ꯍꯦꯛꯇ ꯏꯁꯜꯂꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯏꯔꯥꯡ ꯊꯣꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯎ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯣꯔꯦꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯉꯁꯥꯏꯒꯤꯀꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯂꯧꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯛꯑꯦꯕꯀꯣ ꯑꯣꯖꯥ ꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯣꯏ ꯇꯧꯕ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯗꯤ ꯁꯤꯗ ꯁꯤꯖꯤꯟꯅꯔꯝꯃꯅꯤꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯍꯥꯏꯕꯁꯤ ꯃꯁꯤ ꯁꯤꯗ ꯑꯗꯨꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯗꯦ ꯆꯤꯡ ꯃꯔꯛꯇꯨꯗ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯆꯪꯉꯛꯑꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯥꯖꯤꯟꯐꯝꯁꯦ ꯃꯁꯤꯒꯤ ꯄꯣꯠ ꯑꯃ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯁꯤ ꯂꯩꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯁꯣꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯗꯤ ꯇꯣꯛꯑꯒ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯦꯅꯦꯔꯤꯑꯣꯁꯤꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯩꯅꯦ ꯃꯣꯏꯅ ꯆꯪꯈ꯭ꯔꯅꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯤꯔꯅꯤ ꯑꯩꯈꯣꯏꯅꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯃꯣꯏ I card ꯄꯤꯈ꯭ರೆ ꯐꯥꯕ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯗꯩꯗꯤ ꯋꯥꯟ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯐꯪꯈꯤꯕ ꯃꯇꯝꯗꯒꯤ ꯃꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯛꯑꯅꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯣꯄꯤ ꯊꯥꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯆꯠꯊꯔꯛꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯑꯦꯖ ꯑꯦ ꯍꯣꯜ ꯀꯣ ꯃꯁꯤꯗꯁꯨ ꯁꯣꯛꯄ ꯌꯥꯕꯒꯤ ꯄꯣꯠꯁꯤ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯃꯁꯤ ꯁꯨꯡꯎꯗꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯧꯅ ꯌꯦꯡꯉꯒ ꯃꯣꯏꯁꯦ ꯁꯥꯏꯠ ꯂꯧꯕꯗꯧꯅꯀꯣ ꯇꯧꯔꯛꯄ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯍꯥꯟꯅ ꯍꯥꯏꯕ ꯃꯇꯝꯗ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯔꯦ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯦ ꯁꯦꯝꯗꯣꯛꯀꯗꯣꯏꯁꯦ ꯂꯥꯏꯊꯣꯛꯍꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯟꯅꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤ ꯉꯁꯥꯏꯒꯤꯀꯣ ꯃꯁꯤꯗ ꯉꯥꯛꯄ ꯃꯇꯝꯗ ꯃꯣꯏꯗꯤ ꯑꯗꯨꯝ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤꯀꯣ ꯀꯩꯅꯣꯗ ꯇꯧꯕ ꯃꯇꯝꯗꯁꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞꯅ ꯃꯣꯏ ꯚꯥꯏꯑꯣꯂꯦꯁꯟ ꯇꯧꯋꯦꯁꯦ ꯃꯣꯏ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯃꯣꯏꯁꯨ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯅꯦꯕ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯖꯣꯏꯟꯠ ꯃꯣꯅꯤꯇꯔꯤꯡ ꯒ꯭ꯔꯨꯞꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕ ꯂꯤꯁꯥꯡꯁꯤꯠꯅꯀꯣ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯏꯔꯥꯡꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯇꯧꯔꯦ ꯄ꯭ꯔꯖꯥꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯅꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯁꯦꯁꯟꯗ ꯑꯩꯈꯣꯏ ꯃꯣꯏꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯌꯥꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯦ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯤ ꯃꯃꯥꯡꯗꯁꯨ ꯅꯩꯅꯖꯈꯤꯕꯅꯤ ꯃꯁꯤꯗꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠꯇ ꯊꯣꯛꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯕ ꯌꯥꯔꯣꯏ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯒꯤꯁꯨ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯂꯩꯈꯤꯕꯅꯤꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯊꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯑꯃ ꯐꯝꯃꯒ ꯃꯗꯨꯗꯤ ꯈꯟꯅꯐꯝ ꯊꯣꯛꯏꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇꯔꯗꯒꯤꯗꯤ ꯆꯞ ꯆꯥꯕ ꯄꯣꯠ ꯑꯃꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯊꯝꯕꯤꯔꯛꯑꯦꯕꯀꯣ ꯂꯩꯔꯝꯒꯗꯧꯁꯨ ꯃꯥꯟꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤ ꯀꯔꯤꯅꯣ ꯋꯥꯠ ꯑꯥꯔ ꯗ ꯔꯣꯜꯁ ꯀꯣ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯃꯣꯏꯅ ꯄ꯭ꯂꯦ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯁꯤ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2,000-3,000ꯁꯦꯀꯣ ꯑꯩꯈꯣꯏꯒꯤꯀꯣ ꯀꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯀꯥꯏꯒꯦꯕ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯇꯦ ꯍꯣꯏ ꯈꯔ ꯈꯠꯅꯔꯝꯕ ꯌꯥꯏ ꯈꯔ ꯆꯩꯅꯔꯝꯕ ꯌꯥꯏ ꯈꯨꯟ ꯑꯃ ꯂꯝ ꯍꯦꯟꯗꯅ ꯃꯗꯨ
ꯂꯝꯍꯦꯟꯒꯅꯣ ꯍꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯀꯝꯃꯨꯅꯤꯇꯤ ꯑꯣꯏꯅ ꯉꯁꯥꯏ ꯅꯨꯡꯁꯤꯅꯅꯀꯣ ꯂꯩꯔꯛꯄ ꯃꯇꯝꯁꯤꯗ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤꯁꯦ ꯊꯨꯒꯥꯏꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯟꯗꯛ ꯊꯨꯒꯥꯏꯈꯤꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤꯀꯣ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅꯀꯣ ꯃꯣꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦꯀꯣ ꯃꯁꯤ ꯂꯦꯞꯄꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯐꯝꯁꯨ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯣꯏꯅ ꯃꯃꯥꯡ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯒꯤ ꯃꯌꯥꯗ ꯑꯩꯈꯣꯏꯅ ꯆꯦ ꯃꯌꯥꯝ ꯄꯨꯊꯣꯔꯛꯏꯗꯨꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣꯁꯦ ꯌꯥꯅꯈ꯭ꯔꯕꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯣꯏꯗ ꯚꯣꯠ ꯀꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯅ ꯅꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯕ ꯇꯧꯒꯗꯕꯅꯤ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯗꯤꯃꯥꯟꯗꯨ ꯇꯧꯈꯠꯂꯛꯏꯕꯅꯦꯕ ꯑꯗꯨꯅꯗꯤ ꯁꯨꯁꯦ ꯃꯣꯏ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯐꯣꯡ ꯐꯣꯡꯉꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯂꯩꯔꯤꯕ ꯀꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤ ꯇꯥꯕꯗꯒꯤꯗꯤ ꯃꯣꯏꯗꯣ ꯐꯅꯌꯥꯝ ꯍꯥꯏꯇꯥꯔꯁꯨ ꯍꯣꯏ ꯃꯣꯏ ꯑꯩꯈꯣꯏꯅ ꯂꯧꯈꯠꯅꯤꯡꯕ ꯑꯦꯛꯁꯟ ꯑꯗꯨ ꯌꯧꯅꯗꯤ ꯂꯧꯈꯠꯂꯛꯇꯦ ꯂꯧꯈꯠꯇ꯭ꯔꯒꯁꯨ ꯃꯣꯏꯒꯤ ꯀꯔꯤ ꯏꯟꯗꯤꯀꯦꯁꯟ ꯂꯩꯕꯅꯣ ꯃꯣꯏꯒ ꯆꯠꯃꯤꯟꯅꯔꯔꯣꯏ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯄꯦꯟꯗ꯭ꯔꯦ ꯃꯣꯏꯁꯦ ꯃꯆꯤꯟ ꯊꯤꯔꯦ ꯍꯥꯏꯗꯅ ꯇꯧꯗꯅ ꯃꯣꯏ ꯇꯣꯛꯈ꯭ꯔꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯀꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯕ ꯌꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯄꯣꯠꯁꯤꯃꯗꯤ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏ ꯑꯗꯨꯒ ꯁꯨꯁꯦ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤ ꯀꯩꯅꯣꯗ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏ ꯂꯧꯊꯣꯛꯄꯤꯌꯨ ꯀꯥꯏꯅ ꯃꯣꯏ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯦꯀꯣ ꯃꯗꯨꯗ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯗꯨꯒ ꯑꯇꯩꯒꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯤꯇꯩ ꯇꯥꯕ ꯌꯥꯕ ꯖꯒꯥ ꯑꯗꯨꯗꯗꯤ ꯊꯝꯃꯔꯣꯏ ꯍꯥꯏꯕꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯄꯣꯄꯨꯂꯦꯇꯦꯗ ꯑꯦꯔꯤꯌꯥ ꯃꯅꯥꯛꯇ ꯂꯩꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨꯃ ꯂꯩꯖꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗꯒꯤꯁꯨ ꯑꯁꯦꯡꯕ ꯄꯣꯠ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯈꯟꯅꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛ ꯃꯥꯔꯒꯀꯣ ꯈꯔ ꯎꯍꯦꯟꯅꯤꯡꯕ ꯑꯗꯩ ꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯥꯝ ꯐꯖꯅ ꯎꯕ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯁꯤꯅ ꯂꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯧꯔꯤꯕ ꯔꯣꯜ ꯁꯨꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯇꯧꯕꯤꯔꯤꯕ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯁꯤꯃꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯀꯣ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯅꯦ ꯍꯥꯏꯕꯁꯤ ꯃꯣꯏꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯁꯨ ꯂꯧꯊꯣꯛꯄꯩꯁꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅꯁꯨ ꯁꯨꯁꯦ ꯄꯥꯝꯗꯦ ꯑꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅꯁꯨ ꯄꯥꯝꯗꯦ ꯁꯨꯁꯦ ꯑꯩꯈꯣꯏ ꯋꯤꯗ꯭ꯔꯣ ꯇꯧꯔꯣꯏꯅ ꯑꯗꯨꯝ ꯁꯤꯒꯤ ꯔꯤꯖꯣꯂꯨꯁꯟꯁꯦ ꯂꯧꯔꯀꯥꯟꯗ ꯀꯟꯀ꯭ꯔꯤꯠ ꯔꯤꯖꯣꯂꯨꯁꯟꯁꯦ ꯂꯧꯔꯀꯥꯟꯗ ꯄꯤꯈ꯭ꯔꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ ꯃꯁꯤ ꯔꯦꯁꯄꯣꯟꯁ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯑꯣꯖꯥ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯒꯤ ꯋꯥꯁꯦ ꯀꯩꯅꯣꯅ ꯁꯦꯟꯇꯔꯅ ꯇꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯔꯦꯁꯄꯣꯟꯁꯀꯤ ꯋꯥꯗꯤꯀꯣ ꯃꯣꯏ ꯁꯥꯡꯗꯣꯛꯇ꯭ꯔꯤꯁꯤꯅꯤꯅꯦ ꯌꯥꯝꯅ ꯍꯦꯟꯅ ꯂꯥꯎꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨꯀꯣ ꯁꯥꯡꯗꯣꯛꯎ ꯌꯥꯗ꯭ꯔꯤꯁꯦ ꯃꯁꯤ ꯔꯦꯁꯄꯣꯟꯁ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯒ ꯃꯁꯤꯁꯦ ꯉꯁꯤ ꯃꯣꯏ ꯑꯍꯨꯝꯂꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯔꯤꯔꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦꯁꯦ ꯃꯣꯏ ꯇꯛꯁꯜꯂꯝꯒꯅꯦꯕ ꯁꯣꯏꯗꯅ ꯒꯨꯋꯥꯍꯥꯇꯤ ꯑꯗꯨꯋꯥꯏꯗ ꯃꯥꯜꯂꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯁꯤ ꯉꯥꯛꯀꯅꯦꯅ ꯍꯥꯏꯕꯗꯣ ꯃꯁꯤ ꯃꯣꯏ ꯑꯗꯨ ꯋꯤꯗ꯭ꯔꯣ ꯇꯧꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦꯟꯇꯔꯅ ꯁꯥꯡꯗꯣꯛꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤꯀꯣ ꯁꯥꯡꯗꯣꯛꯑꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯁꯤ ꯂꯩꯇꯕꯁꯤꯅꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯡꯗꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯒꯗꯕꯅꯦ ꯑꯗꯨꯒ ꯇꯧꯗꯕ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯁꯥꯡꯗꯣꯛꯇꯦ ꯑꯗꯨꯒ ꯆꯠꯅꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇꯦꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯤꯁꯦ ꯑꯃꯨꯛ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯅ ꯑꯣꯅꯔꯦꯕꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤꯁꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯉꯣꯟꯗ ꯀꯩꯅꯣ ꯄꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯉꯦꯀꯣ ꯄꯋꯥꯔ ꯄꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯄꯋꯥꯔ ꯄꯤꯗ꯭ꯔꯦꯁꯦ ꯈꯪꯉꯕꯅꯤꯅ ꯃꯅꯨꯡꯗꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯦ ꯃꯉꯣꯟꯗ ꯄꯥꯎꯁꯦ ꯍꯥꯏꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯔꯨꯂꯤꯡꯁꯨ ꯑꯗꯨ ꯉꯥꯏꯔꯦ ꯃꯦꯟ ꯑꯣꯄꯣꯖꯤꯁꯟ ꯑꯗꯨ ꯉꯥꯏꯔꯦ ꯁꯦꯟꯇꯔꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯀꯣ ꯍꯥꯏ ꯀꯃꯥꯟ ꯂꯩꯕ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯒꯤ ꯑꯣꯏꯖꯕ ꯑꯃ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯌꯥꯕꯅꯦꯕ ꯃꯁꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅꯗꯤ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯃꯃꯥꯡꯗ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡꯗ ꯄꯣꯠꯁꯦ ꯃꯌꯥꯝ ꯊꯣꯡꯅꯔꯛꯈ꯭ꯔꯦꯀꯣ ꯀꯣꯔꯠꯇꯕꯨ ꯐꯥꯏꯜ ꯇꯧꯔꯛꯏꯅꯦ ꯃꯣꯏ ꯇꯁꯦꯡꯅ ꯀꯣ ꯑꯩꯈꯣꯏ ꯁꯨꯝꯕ ꯇꯧꯅꯈꯤꯕ ꯂꯩꯒꯦ ꯑꯩꯈꯣꯏ ꯅꯣꯡꯃꯩꯒ ꯂꯧꯅꯕ ꯑꯗꯨꯒꯤ ꯐꯥꯕ ꯄꯨꯟꯕ ꯑꯗꯒꯤ NIA ꯄꯥꯜꯂꯛꯄ ꯃꯇꯝꯗ NIA ꯄꯥꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯅꯣꯏꯒ ꯌꯥꯅꯈꯤꯕ ꯂꯩ ꯑꯗꯒꯤꯀꯣ ꯑꯗꯒꯤ ꯃꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯀꯣ ꯑꯃꯤꯠ ꯁꯥ ꯑꯣꯅꯔꯦꯕꯜ ꯑꯃꯤꯠ ꯁꯥ ꯄꯜꯂꯤ ꯃꯣꯏꯅ ꯑꯗꯒꯤ ꯑꯁꯥꯝꯒꯤ ꯍꯥꯟꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕꯗꯨ ꯄꯜꯂꯤꯀꯣ ꯍꯧꯖꯤꯛ ꯑꯣꯏꯕꯁꯤ ꯃꯥꯜꯂꯦ ꯍꯤꯃꯟꯇ ꯕꯤꯁꯋꯥꯁꯇ ꯀꯩꯅꯣ ꯄꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯄꯜꯂꯦ ꯑꯗꯨ ꯄꯟꯗꯅ ꯆꯦꯁꯤ ꯊꯣꯛꯂꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯏ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅꯅꯦꯕ ꯁꯨ ꯂꯧꯊꯣꯛꯎ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯇꯣꯛꯑꯅ ꯍꯥꯏꯔꯤꯁꯦ ꯑꯗꯩꯗ ꯂꯩꯔꯤꯕ ꯃꯦꯟ ꯑꯣꯄꯣꯖꯤꯁꯟꯁꯤꯅꯀꯣ ꯑꯃꯗꯤ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯟꯗꯣꯛꯄ ꯃꯇꯨꯡꯗ ꯑꯃꯁꯤꯅ ꯃꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯆꯪꯖꯐꯝꯗꯣ ꯄꯤꯈ꯭ꯔꯦꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯁꯤꯗꯅꯦꯕ ꯑꯩꯈꯣই ꯌꯥꯝ ꯂꯩꯖꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯂꯝ ꯍꯦꯟꯕ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯧ ꯑꯃ ꯇꯥꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯌꯦꯅꯈꯥꯗ ꯂꯩꯕ ꯌꯨꯝ ꯑꯃꯅ ꯂꯧꯁꯟꯈ꯭ꯔꯦꯕ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯂꯩꯁꯦ ꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯒꯤ ꯑꯣꯏꯖꯕꯀꯣ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ ꯌꯥꯔꯣꯏ ꯁꯦꯟꯇꯔꯅ ꯇꯧꯔꯤꯕꯁꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤ ꯇꯧꯕꯤꯒꯅꯣꯅ ꯍꯥꯏꯕꯒꯤ ꯆꯣꯡꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥꯁꯦ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯂꯥꯛꯑꯒ ꯄꯥꯝꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤ ꯊꯝꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯕ ꯍꯧꯖꯤꯛ 13 ꯑꯥꯒꯁ ꯁꯨꯇꯤ ꯊꯥꯔꯝꯃꯤꯁꯦ ꯀꯅꯥꯅ ꯊꯥꯕꯅꯣ ꯈꯣꯡꯖꯣꯝ ꯗꯦ ꯇꯧꯔꯝꯃꯤꯁꯦ ꯀꯅꯥꯅ ꯇꯧꯕꯅꯣ
ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯨ ꯑꯣꯏꯖꯕ ꯄꯥꯔꯇꯤꯅ ꯄꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯤ ꯇꯧꯗꯕ ꯌꯥꯔꯣꯏꯅ ꯇꯧꯕꯗꯒꯤ ꯇꯈꯥꯏꯅꯒꯤ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯉꯝꯕꯒꯤ ꯍꯧꯖꯤꯛ ꯁꯛꯇꯤꯁꯤ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦꯕ ꯑꯩꯈꯣꯏꯁꯨ ꯃꯄꯨ ꯈꯟꯕꯒꯤ ꯍꯧꯖꯤꯛ ꯍꯥꯏꯁꯤꯅꯤꯅꯦ ꯐꯠꯇ꯭ꯔꯦꯅ ꯁꯨꯝ ꯂꯥꯡꯗꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯅ ꯁꯝꯅꯍꯟꯗ꯭ꯔꯕꯗꯣ ꯄ꯭ꯔꯖꯥꯅ ꯌꯥꯗꯅ ꯅꯣꯏ ꯁꯝꯅꯔꯅꯨꯅ ꯁꯝꯅꯗ꯭ꯔꯕꯗꯣ ꯑꯃꯅ ꯑꯃꯨꯛ ꯂꯧꯁꯟꯈ꯭ꯔꯦꯕ ꯑꯗꯨ ꯃꯣꯏ ꯃꯁꯦꯟꯁꯦ ꯑꯁꯤꯡꯕ ꯁꯥꯔꯒ ꯉꯥꯡꯅꯗꯅ ꯂꯩꯔꯦꯕ ꯇꯥꯅꯤꯡꯗꯦꯕ ꯃꯁꯤꯗꯤ ꯇꯧꯕꯤꯅꯣꯕ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕꯤꯌꯣꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤ ꯄꯦꯕꯦꯠ ꯃꯆꯥ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯥꯏꯕ ꯇꯥꯏꯌꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯑꯃ ꯉꯥꯏꯕ ꯇꯥꯏꯌꯦꯕ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯇꯧꯔꯤꯁꯤꯗꯤ ꯕꯤꯍꯥꯔ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯑꯣꯏꯖꯕ ꯄꯣꯠ ꯊꯣꯛꯂꯛꯏꯁꯤꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯤꯡꯅ ꯂꯥꯛꯑꯕꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯁꯤ ꯌꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯤꯡꯉꯣꯜ ꯄꯣꯝꯃꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯤ ꯅꯤꯡꯇꯝꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯀꯃꯂꯥꯅ ꯀꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯅ ꯃꯁꯤꯒꯤ ꯄꯣꯠ ꯇꯧꯈꯤꯕꯅꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯗꯤ ꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯂꯥꯛꯇꯤ ꯁꯤꯅꯤꯀꯣ ꯁꯥꯒꯩꯗꯤ ꯁꯤꯅꯤꯀோ ꯍꯥꯏꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤꯀꯣ ꯁꯦ ꯑꯩꯈꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯉꯥꯡꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯁꯣꯏꯜꯗ ꯋꯥꯏ ꯁꯨꯗ ꯗꯦꯌꯔ ꯕꯤ ꯑꯦ ꯁꯨ with the so called cookie groups ꯑꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯃꯤꯡ ꯌꯥꯎꯔꯕ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯂꯩꯔꯤꯕ ꯐꯣꯇꯣ ꯌꯥꯎꯔꯒꯗꯤ ꯍꯦꯛꯇ ꯌꯥꯎꯍꯟꯕ ꯌꯥꯕꯒꯤ ꯂꯣ ꯑꯃ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯊꯝꯗꯅ ꯆꯠꯅꯔꯤꯁꯤꯕꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯛꯊꯠꯄꯤꯌꯨ ꯁꯤꯒꯨꯝꯕ ꯂꯣꯁꯤ ꯆꯠꯅꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯀꯣꯔꯠꯇ ꯆꯠꯂꯒ ꯃꯁꯤ ꯀꯛꯊꯠꯄ ꯉꯝꯕꯒꯤ ꯄꯣꯠ ꯆꯣꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯏꯒ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯩ ꯐꯣꯡꯅ ꯍꯥꯏꯅꯩ ꯄ꯭ꯔꯖꯥꯅ ꯌꯥꯔꯒꯗꯤꯗ ꯑꯗꯨ ꯌꯥ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤꯡꯕ ꯉꯥꯛꯇꯅꯤ ꯊꯨꯒꯥꯏꯅꯤꯡꯕꯒꯤ ꯃꯔꯛꯁꯦ ꯃꯥꯏꯁꯨ ꯑꯄꯥꯝꯕ ꯊꯨꯒꯥꯏꯔꯣ ꯅꯪꯁꯨ ꯑꯄꯥꯝꯕ ꯊꯨꯒꯥꯏꯔꯣꯅ ꯁꯤꯡꯀꯨꯞ ꯁꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯃꯁꯤ ꯇꯁꯦꯡꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯗꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯌꯥꯎꯕꯁꯦ ꯂꯩꯕꯥꯛ ꯀꯟꯒꯦ ꯂꯩꯕꯥꯛ ꯁꯦꯡꯒꯦꯅ ꯌꯥꯎꯅꯕ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯔꯥꯖꯅꯤꯇꯤ ꯑꯁꯦꯡꯕ ꯌꯥꯎꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕꯁꯤ ꯇꯣꯛꯄꯤꯔꯒ ꯑꯩꯈꯣই ꯁꯣꯏꯜꯁꯤꯒꯤ ꯋꯥꯈꯜ ꯈꯟꯕꯤꯔꯒꯅꯦ ꯑꯩꯈꯣꯏꯗꯤ ꯊꯕꯛꯁꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯀꯣ ꯇꯣꯏꯔꯅꯦꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅ ꯁꯣꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯗꯣ ꯑꯁꯣꯝꯗ ꯂꯧꯁꯤꯟꯈ꯭ꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗꯣ ꯂꯩꯇꯕꯅꯤ ꯈꯟꯐꯝ ꯂꯩꯇꯕꯅꯤꯅ ꯐꯠꯇꯦ ꯈꯪꯕ ꯃꯇꯝꯁꯤꯗ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯉꯁꯥꯏꯒꯤ ꯃꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯣꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯁ ꯃꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯂꯤꯂꯥ ꯄꯥꯔꯇꯤ ꯑꯅꯤ ꯈꯛꯇꯅꯤ ꯃꯥ ꯅꯦꯛꯑꯒ ꯅꯦꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯏ ꯅꯦꯛꯆꯔꯛꯀꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯄꯣꯡꯗꯅ ꯂꯩꯔꯤꯕꯒꯤ ꯄꯣꯠꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯒ ꯁꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯌꯥꯝꯅ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯃꯣꯏꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯣꯠ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯒꯤ ꯅꯥꯒꯥ ꯅꯦꯁꯅꯦꯂꯤꯖꯝ ꯁꯥꯒꯠꯇꯅ ꯃꯈꯣꯏ ꯁꯦꯝꯕ ꯃꯇꯝꯗ ꯃꯣꯏ ꯄꯤꯄꯜꯗ ꯇꯥꯏꯅꯗꯦ ꯃꯤꯇꯩ ꯍꯥꯠꯂꯣꯏꯕ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯀꯔꯤꯒꯤꯗꯃꯛꯇ ꯍꯟꯗꯛ ꯃꯈꯣꯏꯅ ꯇꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯤꯇꯩ ꯍꯥꯠꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯌꯥꯝ ꯇꯣꯉꯥꯟꯕ ꯑꯥꯔꯊ ꯑꯃꯅꯦꯕꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯃꯅꯤꯄꯨꯔꯁꯦ ꯄꯨꯟꯅ ꯄꯥꯟꯕ ꯁꯨꯡꯉꯥꯏ ꯌꯧꯔꯦ ꯃꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯃꯆꯦꯠꯁꯤ ꯊꯨꯒꯥꯏꯒꯦꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯁꯤꯗ sina hena phai sina hena phate na haningai leite ba tasengna ni ko moina nungsi biragadi manipur si nungsi biragadi sigum manipur kai ba yabagi pose masi khangna tawiyo aduga hojik mauki oina di ko black and white tholok dabani na mogi su sanggokte yab si legre su je sanggoktre bani na kari gidam ta kana gum akan ba mana court chatpiraga masi haraga ne ko mai criticism ekta lakone ba anang di chatpa yadabra kaina si individual na tawi aba polo si group amana tawgudaba natra aduna mai je su je chanadramina kari gidam ta si tawi na je ta sengna ta ga diwai na karma haje ge asam rifle mai order phangde haibo mai ta haibo ko si de je da enforcement of suspension of operation arrangement the state government will be responsible to enforce the agreed ground rule with the help and assistance of CPOs Assam Rifle and Army haibo de ta ga di su gi matang se control to ko matam da asam rifle na koi order phangde haibo je ma haibi agadra ba ado order phangde haibo hanjana jana haibani si je kana go na pressure to ga asam rifle gi matik da kari nuk te fa pam da bano ba noi si gi yana ba si gi matung noi state force noi mating pang da ni noi mating pang da noi na sumai to gana koi gi operate kanu se kanu to de ka haibo ko order phangde ka haiba adigi jiri bam da viral or ko matam da si jaga se koi gi jaga ni noi state force ang kanu ka haiba si haibi abro jan thambi de interfere ma chang ho tawjege hujike akhoi election gi matam sida maroina akhoi BJP gi support BJP na akhoi gi kuki militant sing gi support haiba tare mating lowi haiba wafam khak lak pase akhoi gi popular thambi gi kari mo thambi ning swaide si de phongna lorobni kenu ni phongna lorobni ina yana gi ina ramabni adu paulina hauki kanu da tawu matam da 3rd May gi mamang da ngasagi mukoi gi kanu se open kari haiba no mana ma open jim haiba ma mai thagi bdo adu thagi man du na khoi commando thajele control tawre phare
ꯃꯇꯝꯗꯨꯗ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨ ꯐꯥꯕ ꯊꯥꯗꯣꯛꯍꯜꯂꯤꯗꯨꯕꯣ ꯄꯥꯎꯂꯤꯂꯥꯟꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯕꯤꯠ ꯄꯥꯇ꯭ꯔꯒ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯨꯗ ꯏꯔꯥꯡ ꯊꯣꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯂꯩꯔꯤꯅꯦ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯅꯣ ꯂꯩꯅꯦ ꯑꯆꯧꯕ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯥꯒꯤ ꯏꯟ ꯗ ꯄ꯭ꯔꯖꯦꯟꯁ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯥꯅ ꯑꯍꯩ ꯑꯄꯥ ꯁꯥꯗꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯄꯣꯠ ꯂꯩꯌꯦꯕ ꯄꯣꯂꯤꯂꯥꯟꯅ ꯁꯤꯗꯤ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯁꯤꯐꯥꯏ ꯂꯧꯊꯣꯛꯈꯤ ꯇꯥꯔꯒꯗꯤ ꯏꯪꯕ ꯆꯤꯛꯄꯅꯤ ꯀꯥꯏꯅ ꯑꯗꯩ ꯁꯝꯕꯤꯠ ꯄꯥꯇ꯭ꯔꯅ ꯂꯥꯛꯑꯒ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯀꯔꯤꯒꯤꯅꯣ ꯁꯝꯕꯤꯠ ꯄꯥꯇ꯭ꯔꯁꯤ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯃꯁꯦꯟ ꯃꯥꯏ ꯉꯥꯡꯅꯕ ꯋꯥꯅꯤ ꯃꯥꯏ ꯃꯊꯛꯇ ꯑꯦꯐ ꯆꯠꯂꯣꯏꯗꯣꯏ ꯃꯔꯝ ꯀꯩ ꯂꯩꯒꯦꯕ ꯃꯥꯅ ꯂꯥꯛꯑꯒ ꯀꯔꯤꯒꯤꯗꯃꯛꯇ ꯁꯨꯝꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯗ ꯃꯥ ꯃꯕꯨ ꯊꯤꯡꯖꯤꯜꯂꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯗꯨ ꯂꯧꯊꯣꯛꯄꯅꯣꯕ ꯃꯗꯨ ꯍꯧꯖꯤꯛꯅꯦ ꯔꯦꯀꯣꯔꯗꯇ ꯂꯩꯅꯔꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯄꯥꯔꯇꯤ ꯅꯥꯏꯅꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯅꯈꯣꯏ ꯂꯨꯆꯤꯡꯒꯅꯤꯅ ꯆꯣꯡꯊꯣꯛꯄꯗ ꯏꯁꯤꯡꯁꯤꯅꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯆꯣꯡꯊꯣꯛꯑꯒꯅꯦ ꯑꯩꯒꯤ ꯃꯤ ꯈꯪꯗꯦ ꯃꯥꯒꯤ ꯃꯤ ꯈꯪꯗꯦ ꯂꯥꯟꯕꯨ ꯂꯥꯟ ꯇꯥꯔꯒꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗꯣ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯃꯦꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯁꯨꯡꯇꯧ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯩꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯃꯥꯅ ꯂꯥꯛꯑꯒ ꯑꯍꯦꯄꯥ ꯁꯥꯗꯅ ꯂꯧꯊꯣꯛꯄꯅꯦꯕ ꯁꯝꯕꯤꯠ ꯄꯥꯇ꯭ꯔꯒ ꯄꯣꯂꯤꯂꯥꯟ ꯍꯥꯎꯀꯤꯒ ꯃꯥꯟꯅꯔꯒ ꯑꯗꯣ ꯃꯁꯤ ꯉꯁꯤꯐꯥꯎꯗ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯆꯠꯂꯣꯏꯅ ꯀꯅꯥꯝꯇꯅ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯩ ꯄ꯭ꯔꯖꯥꯒꯤ ꯁꯥꯏꯠꯇꯒꯤꯀꯣ ꯁꯤ ꯇꯧꯕ ꯑꯗꯒꯤ ꯁꯤꯁꯨ ꯀꯩꯗꯧꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯁꯤꯒꯨꯝꯕꯔꯣꯝꯗꯗꯤ ꯆꯪꯁꯤꯟꯕ ꯎꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯉꯥꯛ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯒꯤ ꯗꯥꯏꯇꯁꯦ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯦꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯁꯤ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯂꯩꯉꯥꯛꯀꯤ ꯗꯥꯏꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ ꯍꯥꯏꯁꯦ ꯂꯩꯉꯥꯛꯅ ꯇꯧ ꯇꯥꯔꯗꯤ ꯁꯣꯃꯣꯇꯣ ꯍꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯏꯟꯊꯣꯛꯄꯁꯦ ꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯅꯦꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯇꯝꯗ ꯌꯥꯏꯀꯣ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤ ꯅꯤꯡꯊꯧꯒꯤ ꯃꯊꯧꯅꯦꯅ ꯑꯗꯣ ꯑꯩꯈꯣꯏꯗꯅ ꯌꯥꯝ ꯂꯨꯕ ꯑꯃꯅꯀꯣ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯤ ꯆꯠꯂꯦꯕ ꯏꯟꯗꯤꯌꯥ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯤ ꯆꯠꯂꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯚꯦꯂꯨꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯄꯣꯠꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯋꯥꯔꯜꯒꯤ ꯖꯒꯥ ꯑꯦꯅꯤ ꯖꯒꯥꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯂꯛꯄ ꯃꯇꯝꯗ ꯔꯤꯚꯣꯂꯨꯁꯟ ꯇꯧꯔꯒ ꯀꯣ ꯉꯁꯥꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯕ ꯗꯤꯁꯄꯦꯟꯁꯦꯁꯟꯁꯦ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯀꯩꯅꯣ ꯔꯨꯜꯁꯦ ꯂꯥꯛꯄꯅꯦꯕ ꯏꯟꯗꯤꯌꯥꯗꯗꯤꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯁꯨꯝ ꯅꯤꯡꯊꯧ ꯄꯥꯜꯂꯝꯕꯗꯒꯤꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯣꯇꯦꯜ ꯑꯃꯗꯀꯣ ꯆꯪꯉꯒ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯄ꯭ꯂꯦꯠ ꯑꯃꯇꯪ ꯄꯤꯌꯨ ꯍꯥꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯇꯧꯔꯒ ꯄꯤꯔꯛꯄꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯃꯍꯥꯎꯗꯨ ꯈꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯒꯣꯔꯃꯦꯟꯒꯤ ꯗꯥꯏꯇꯁꯦ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯗ ꯂꯣꯏꯅꯃꯛ ꯏꯟꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯤ ꯃꯗꯨꯗꯤ ꯏꯟꯊꯣꯛꯐꯝ ꯊꯣꯛꯇꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯂꯥꯎꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯨꯗꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯆꯦꯟꯖ ꯇꯧꯔꯤꯁꯦ ꯄ꯭ꯔꯖꯥꯅ ꯍꯥꯏꯕ ꯇꯥꯗ ꯇꯥꯔꯒꯗꯤ ꯃꯊꯪ ꯑꯃ ꯄꯨꯁꯜꯂꯛꯄ ꯇꯥꯏ ꯀꯣ ꯑꯗꯨꯅ ꯃꯣꯏꯁꯨ ꯆꯍꯤ 5 ꯈꯛꯇꯅꯤ ꯃꯣꯏꯁꯨ ꯄꯤꯕꯥꯐꯝ ꯅꯠꯇꯦ ꯑꯁꯤꯁꯨ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯇꯥꯏꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯄꯦꯟꯖꯗ꯭ꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯀꯩꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁ ꯂꯩꯈ꯭ꯔꯦꯁꯦ ꯅꯠꯇꯦ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯂꯦꯞꯁ ꯂꯩꯈ꯭ꯔꯦꯁꯦ ꯃꯥꯅ ꯌꯥꯝ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯣ ꯂꯦꯞꯁ ꯂꯩꯈ꯭ꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯥ ꯑꯦꯛꯁꯟ ꯂꯧꯕꯤꯔꯕ꯭ꯔꯥꯕ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯃꯁꯤ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯃꯥꯡꯗ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯒꯤꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯕ ꯑꯗꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒꯣꯕꯔꯅꯔꯒꯤꯗ ꯕꯣꯝ ꯄꯣꯈꯥꯏꯕ ꯃꯇꯝꯗꯨꯒꯤ ꯀꯩꯅꯣ ꯀꯣ OC ꯏꯝꯐꯥꯜ ꯀꯣ ꯑꯗꯒꯤ SP ꯑꯩꯗꯤ ꯃꯁꯤ ꯁꯤꯟꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯏꯟꯇꯦꯂꯤꯖꯦꯟꯁ ꯐꯦꯂꯔ ꯂꯩꯔꯦ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕꯁꯤꯡꯁꯦꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯡꯗꯣꯛꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯊꯥꯗꯣꯛꯈꯤꯕ ꯂꯩꯔꯕ꯭ꯔꯥꯕ ꯑꯗꯨꯅ ꯃꯁꯤ ꯁꯤꯒꯨꯝꯕ ꯈꯔ ꯆꯪꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯗ ꯂꯣꯏꯅꯃꯛ ꯏꯟꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯒꯣꯔꯃꯦꯟꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯠ ꯏꯁ ꯀꯣ ꯅꯥꯎ ꯏꯟ ꯗ ꯍꯦꯟꯁ ꯑꯣꯐ ꯗ ꯄ꯭ꯔꯖꯥ ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤꯗꯤ ꯍꯧꯖꯤꯛ 2027 ꯉꯥꯏꯅꯔꯤꯁꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯄ꯭ꯔꯖꯥꯒꯤ ꯃꯊꯧꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯁꯤ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧꯁꯨ ꯃꯣꯏ ꯈꯪꯁꯅꯨ ꯑꯗꯨꯒ ꯒꯣꯔꯃꯦꯟꯅ ꯐꯣꯡꯅ ꯃꯌꯥꯝ ꯃꯃꯥꯡꯗꯀꯣ ꯂꯩꯕꯥꯛ ꯈꯪꯅ ꯑꯩꯈꯣꯏ ꯁꯨꯝꯅ ꯑꯁꯣꯏꯕ ꯑꯃ ꯂꯩꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯗ ꯁꯣꯏꯕꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯣꯕ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯑꯁꯣꯏꯕꯗꯣ ꯑꯗꯨꯗ ꯌꯥꯗꯅ ꯃꯥꯅ ꯃꯗꯣ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯊꯝꯕꯤꯅꯤꯡꯉꯤ ꯍꯧꯖꯤꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅꯦ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯦꯟꯅꯔꯛꯄꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯤ ꯁ꯭ꯇꯤꯜ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟ ꯍꯥꯏꯕꯁꯤꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤ ꯑꯗꯨꯝ ꯄꯣꯄꯨꯂꯔꯅꯁꯨ ꯊꯝꯕꯤꯔꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯩꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯀꯃꯥꯏꯅ ꯔꯦꯁꯄꯣꯟꯁ ꯇꯧꯕꯤꯅꯤꯡꯉꯤ ꯀꯅꯥꯗꯅꯣ ꯑꯩꯉꯣꯟꯗꯔꯣ ꯑꯣ ꯁꯣꯔꯤ ꯑꯩꯗꯤ ꯀꯩꯅꯣꯗ ꯑꯣꯏꯕ ꯐꯤꯂꯥꯟꯗ ꯑꯣꯏꯕ ꯅꯣꯔꯦ ꯁꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯂꯩꯇꯦ ꯃꯊꯧꯅꯥ ꯂꯩꯕ ꯂꯩꯇꯦ ꯃꯇꯝ ꯑꯃꯗ ꯉꯁꯥꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯃꯇꯝꯗ ꯏꯁꯥꯡ ꯀꯩꯁꯤꯡꯒꯤ ꯃꯇꯝꯗ ꯏꯁꯥꯡꯁꯤ ꯌꯥꯝ ꯃꯌꯥꯝꯅ ꯌꯥꯗꯕ ꯃꯇꯝꯗ ꯂꯧꯊꯣꯛꯑꯅ ꯍꯥꯏꯕꯅꯤ ꯁꯨꯡꯂꯧ ꯂꯧꯊꯣꯛ ꯌꯥꯗꯦ ꯑꯗꯣ ꯏꯁꯥꯡ ꯃꯊꯟꯇꯅꯤ ꯂꯦꯝꯍꯧꯔꯤꯗꯣ ꯑꯄꯧ ꯅꯤꯄꯥ ꯃꯆꯥ ꯆꯣꯡꯊꯣꯔꯛꯑꯦꯕ ꯃꯇꯝꯗꯨꯗꯀꯣ MSCP ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯔꯣꯏ ꯁꯦꯟꯇꯔꯅ ꯌꯥꯝ ꯍꯦꯟꯅ ꯏꯟꯇꯔꯚꯤꯌꯨ ꯇꯧꯕꯁꯦ ꯌꯥꯔꯣꯏ ꯃꯊꯧꯅꯥ ꯂꯩꯅ ꯆꯣꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯄꯥꯎꯡ ꯅꯤꯄꯥ ꯃꯆꯥꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯦꯕ ꯑꯗꯨꯅꯦꯕ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯔꯤꯗꯣ ꯉꯁꯥꯏꯒꯤꯀꯣ ꯄꯥꯔꯇꯤꯗ ꯐꯅꯌꯥꯝ ꯌꯥꯎꯔꯝꯃꯒꯁꯨ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯄꯥꯔꯇꯤꯗ ꯐꯅꯌꯥꯝ ꯌꯥꯎꯔꯝꯃꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯏꯁꯨ ꯁꯣꯛꯄ ꯃꯇꯝꯗꯗꯤꯀꯣ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯁꯣꯛꯄ ꯌꯥꯔꯣꯏ
ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯁꯤꯗꯒꯤꯗꯤꯀꯣ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯄꯣꯠ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯃꯁꯤꯅꯤ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯇꯥꯕꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯁꯦꯡꯅꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯝ ꯈꯣꯛꯇꯦꯒꯤꯁꯨ ꯄꯟꯕꯤꯔꯦꯀꯣ ꯑꯩꯅ ꯃꯁꯤꯗ ꯈꯤꯇꯪ ꯅꯤꯡꯁꯤꯡꯅꯤꯡꯕꯗ ꯅꯍꯥꯟ ꯃꯥꯅ ꯏꯂꯦꯝ ꯈꯣꯛꯇꯦꯅ ꯑꯣꯏꯔꯝꯒꯅꯤ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯣ ꯀꯨꯀꯤ ꯖꯣꯃꯤ ꯍꯥꯏꯕꯤꯒꯅꯨ ꯀꯨꯀꯤ ꯖꯣꯃꯤ ꯃꯥꯔ ꯍꯥꯏꯕꯤꯌꯨꯅ ꯃꯥ ꯃꯁꯥꯗꯤ ꯋꯥꯏꯐꯩ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤꯀꯣ ꯃꯥ ꯋꯥꯏꯐꯩ ꯀꯩꯗꯧꯕꯔꯒꯦꯕ ꯃꯥ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯃꯥꯅꯒ ꯍꯥꯏꯕꯀꯣ ꯇꯝꯄꯥꯛꯀꯤ ꯃꯤꯁꯨ ꯌꯥꯎꯏ ꯀꯥꯏꯅ ꯃꯥ ꯃꯁꯥ ꯗꯤꯖꯤ ꯑꯣꯏꯔꯝꯃꯤ ꯅꯠꯇ꯭ꯔ ꯃꯥ ꯀꯦꯁ ꯀꯩꯒꯤ ꯂꯧꯈꯠꯇꯕꯅꯣ ꯃꯥꯏ ꯃꯇꯝꯗ ꯀꯩꯗꯧ ꯂꯩꯔꯝꯒꯦꯕ ꯃꯁꯤꯒꯨꯝꯕꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯌꯥꯗꯕ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯗꯨꯅꯅꯦꯕ ꯁꯤ ꯌꯥꯝ ꯉꯥꯡꯈ꯭ರೆ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯣꯡꯅ ꯇꯟꯁꯦ ꯌꯦꯟꯕꯤꯗꯅ ꯂꯩꯔꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯌꯣꯡ ꯉꯥꯛꯇꯅꯤ ꯃꯣꯏꯁꯨ ꯁꯣꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏꯁꯨ ꯁꯣꯛꯀꯗꯣꯏꯅꯤ ꯑꯗꯣ ꯉꯁꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥꯅꯁꯨ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯦꯀꯣ ꯑꯩꯗꯤ ꯉꯁꯤ ꯃꯔꯤ ꯂꯩꯅꯗꯦꯅ ꯍꯥꯏꯅꯤꯡꯗꯕꯅꯦ ꯀꯨꯀꯤ ꯉꯁꯥꯏꯒꯤ ꯆꯤꯟ ꯏꯁꯇꯦꯠ ꯍꯥꯏꯕ ꯃꯥꯅꯤꯀꯣ ꯆꯤꯟ ꯏꯁꯇꯦꯠ ꯃꯅꯤꯄꯨꯔꯅ ꯍꯥꯏꯕ ꯃꯅꯤꯄꯨꯔꯅ ꯍꯥꯡꯉꯤꯗꯣꯀꯣ ꯆꯤꯟ ꯏꯁꯇꯦꯠ ꯃꯅꯤꯄꯨꯔꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯍꯩꯁꯤꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯧꯕ ꯌꯥꯕ ꯈꯔ ꯊꯣꯛꯂꯛꯑꯦꯅ ꯈꯜꯂꯦꯕ ꯑꯩ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯚꯦꯂꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯀꯣ ꯆꯤꯟꯗ ꯂꯩꯔꯤꯁꯤꯡꯁꯦ ꯃꯣꯏ ꯍꯥꯏꯕꯗ ꯕꯔꯃꯥꯗ ꯆꯤꯟ ꯀꯧꯕ ꯋꯥꯅꯤ ꯃꯅꯤꯄꯨꯔꯗ ꯄꯥꯏꯇꯦ ꯍꯥꯏꯔꯤꯁꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯋꯥꯈꯜꯗ ꯕꯔꯃꯥꯒꯤ ꯆꯤꯟ ꯏꯁꯇꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯔꯠ ꯑꯣꯏꯅ ꯂꯧꯔꯕ꯭ꯔꯥ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯀꯧꯔꯔꯣꯏ ꯃꯁꯤ ꯆꯤꯟ ꯏꯁꯇꯦꯠ ꯀꯧꯔꯅꯤ ꯍꯥꯏꯔꯒꯅ ꯇꯣꯉꯥꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯍꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯕꯔꯃꯥꯗ ꯂꯩꯖꯔꯤꯕ ꯆꯤꯟ ꯏꯁꯇꯦꯠ ꯍꯥꯏꯔꯤꯕꯁꯦ ꯃꯁꯛ ꯃꯇꯧꯁꯦ ꯀꯣ ꯂꯩꯔꯤꯕ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁꯤꯁꯨ ꯉꯁꯥꯏꯒꯤ ꯑꯥꯗ ꯕꯔꯃꯥꯗ ꯆꯤꯟ ꯍꯥꯏꯕꯅꯤ ꯁꯣꯝꯗ ꯄꯥꯏꯇꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯌꯥꯅꯔꯕ ꯄꯣꯠꯅꯤ ꯑꯗꯨꯅꯗꯤ ꯆꯤꯟ ꯏꯁꯇꯦꯠꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯥꯔꯠ ꯑꯣꯏꯅ ꯂꯧꯔꯕ ꯖꯥꯠꯂꯥ ꯑꯗꯨ ꯂꯧꯔꯒꯗꯤ ꯕꯔꯃꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯗ ꯑꯗꯨ ꯑꯩ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯅꯣꯁꯤꯁꯨ ꯍꯥꯏꯕꯤꯔꯣ ꯀꯥꯡꯕꯨ ꯚꯦꯂꯤꯁꯨ ꯍꯥꯏꯕꯤꯔꯣ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯒꯤ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯤ ꯀꯔꯤꯅꯣꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯆꯪꯉꯦ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯁꯤ ꯉꯁꯤꯐꯥꯎ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯀꯨꯀꯤꯅꯦ ꯍꯥꯏꯕꯁꯤ ꯀꯨꯀꯤ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯗꯕꯁꯦ ꯀꯨꯀꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯗ ꯀꯅꯥꯅꯣ ꯆꯟꯗꯣꯔꯤꯁꯦ ꯊꯥꯗꯧ ꯂꯩꯔꯤ ꯍꯥꯟꯅꯒꯤ ꯈꯔ ꯂꯩꯖꯔꯛꯄ ꯈꯣꯡꯖꯥꯏ ꯂꯩꯔꯤꯀꯣ ꯑꯔꯤꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤꯁꯦ ꯀꯥꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯀꯣꯟꯕ ꯈꯔ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯖꯕ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯍꯧꯔꯤꯕ ꯃꯤꯇꯩ ꯇꯥꯟꯊꯣꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅꯀꯣ ꯃꯣꯏꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯛꯇꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯤꯇꯩꯗ ꯁꯣꯛꯎꯔꯤꯗꯣ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯑꯗꯨꯅꯗꯤ ꯂꯥꯛꯑꯣ ꯅꯣꯏ ꯑꯩꯈꯣꯏ ꯁꯤꯁꯦ ꯐꯖꯅ ꯂꯩꯔꯣ ꯑꯩꯈꯣꯏ ꯅꯣꯏꯗ ꯐꯨꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯅꯤ ꯃꯣꯔꯦꯁꯨ ꯂꯥꯛꯑꯣ ꯑꯗꯩ ꯀꯥꯡꯄꯣꯛꯄꯤꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯀꯣ ꯑꯣꯂꯤꯞ ꯕ꯭ꯔꯥꯟꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯈꯨꯠ ꯊꯤꯡꯇꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯒ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯣꯏ ꯈꯪꯉꯛꯑꯗꯤ ꯌꯥꯒꯗꯧ ꯃꯥꯟꯗꯦꯀꯣ ꯑꯗꯩꯗ ꯆꯍꯤ 5-10 ꯂꯩꯀꯥꯟꯗ ꯃꯣꯏꯁꯤꯗꯤ ꯌꯥꯝ ꯖꯦꯅꯨꯏꯟ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯦ ꯈꯔ ꯈꯟꯊꯅꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯥꯏꯕ ꯌꯥꯅꯅꯕ ꯁꯥꯟꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯖꯩꯗꯅ ꯋꯥꯏꯐꯩꯁꯦ ꯈꯣꯛꯇꯦ ꯋꯥꯏꯐꯩꯅ ꯚꯣꯠ ꯀꯥꯔꯨꯕꯒꯤꯗꯃꯛꯇ ꯄꯥꯏꯇꯦ ꯀꯥꯡꯕꯨꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯃꯨ ꯆꯥꯝꯕ ꯊꯨꯒꯥꯏꯕꯅꯤ ꯀ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯑꯦꯐꯤꯗꯦꯕꯤꯠ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯃꯤꯇꯩꯁꯦ ꯃꯣꯏꯅ ꯚꯣꯠ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯦ ꯈꯣꯛꯇꯦꯁꯦ ꯀꯥꯍꯟꯕ ꯇꯥꯔꯒꯗꯤ ꯅꯣꯏ ꯃꯤꯇꯩ ꯀꯩꯗꯧꯕꯗꯒꯤ ꯌꯦꯡꯉꯨ ꯀ ꯍꯥꯏꯕꯁꯦ ꯁꯤꯕꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯂꯩ ꯀ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯩꯔꯦ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯉꯁꯥꯏꯒꯤ ꯍꯟꯗꯛ ꯈꯛꯇ ꯅꯠꯇꯦꯅꯦ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯇꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯧꯕ ꯄꯣꯠꯁꯤꯗꯤ 2-3 ꯊꯦꯡꯒꯥꯡ 2-3ꯂꯛꯀꯤ ꯄꯣꯠ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯑꯦꯐꯤꯗꯦꯕꯤꯠꯇ ꯂꯣꯏ ꯄꯤꯅꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯨꯡꯗꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅꯁꯨ ꯃꯅꯤꯄꯨꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯗꯩ ꯅꯣꯔꯠ ꯏꯁꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯩ ꯕꯔꯃꯥꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕꯀꯣ ꯁꯤ ꯈꯪꯗꯗꯅ ꯃꯁꯤ ꯄꯪꯇꯧꯗ ꯇꯧꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯆꯤꯟ ꯏꯁꯇꯦꯠ ꯍꯥꯏꯕꯁꯦ ꯀꯩꯒꯨꯝꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯥꯏꯠꯁꯤꯗ ꯆꯤꯟ ꯏꯁꯇꯦꯠ ꯍꯥꯏꯈ꯭ꯔ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯜꯂꯦ ꯑꯗꯨꯕꯨ ꯕꯔꯃꯥꯒꯤ ꯆꯤꯟ ꯏꯁꯇꯦꯠꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯥꯔꯠ ꯑꯣꯏꯅ ꯂꯧꯋꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯂꯦꯁꯟꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗꯣꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯅꯤꯡꯊꯧꯒꯤ ꯃꯇꯝꯗ ꯉꯁꯥꯏꯒꯤꯀꯣ ꯁꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯝ ꯍꯦꯟꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯤꯡꯊꯧꯗ ꯅꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯦ ꯂꯝ ꯍꯦꯜꯂꯦ ꯋꯥꯔꯧ ꯍꯥꯏꯗꯅ ꯂꯧꯕꯤꯒꯦ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯂꯩꯖꯔꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯗ ꯊꯨꯒꯥꯏꯅꯕ ꯆꯪꯉꯛꯏꯕ ꯉꯁꯥꯏꯒꯤꯀꯣ ꯁꯤꯡꯆꯦꯞ ꯊꯥꯖꯤꯜꯂꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯄꯣꯠꯁꯤꯃ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤꯀꯣ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯥꯛꯄ ꯆꯤꯡ ꯇꯝ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯥꯛꯏꯕꯁꯦ ꯃꯁꯤ ꯐꯖꯅ ꯍꯟꯖꯤꯜꯍꯟꯅꯕ ꯍꯣꯠꯅꯕꯁꯤꯗꯤ ꯑꯩꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯁꯤ ꯃꯊꯧ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯄꯦꯟꯁꯦꯁꯟꯁꯦꯀꯣ ꯑꯇꯩ ꯅꯠꯇꯕ ꯑꯣꯖꯥ ꯅꯤꯄꯥ ꯃꯆꯥꯒꯨꯝꯕ ꯈꯔ ꯑꯩꯗꯤ ꯃꯊꯧ ꯇꯥꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯃꯔꯝꯗꯤ ꯍꯦꯛꯇꯀꯣ ꯃꯥ ꯁꯦꯟꯇꯔꯅ ꯇꯧꯔꯒꯁꯨ ꯌꯥꯔꯣꯏ ꯀꯥꯏꯅ ꯆꯣꯡꯊꯣꯛꯈꯤꯕꯗꯣ ꯍꯥꯏꯁꯤꯅꯦ ꯃꯇꯝꯗꯨꯗ ꯏꯁꯥꯡ ꯀꯩꯁꯤꯡ ꯃꯊꯟꯇꯅꯦ ꯂꯩꯍꯧꯔꯤꯗꯣ ꯑꯣꯄꯣꯖꯤꯁꯟꯗ ꯍꯧꯖꯤꯛꯇꯤ ꯍꯥꯏꯌꯦꯅ 5ꯕꯨ ꯂꯩꯔꯤ ꯑꯩꯗꯤ ꯐꯅꯌꯥꯝ ꯆꯥꯎꯋꯦꯅꯁꯨ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯃꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤꯁꯤꯁꯨ
ngasa ke khoi ge assembly na logri ne ko chu se sang du ya roi na sang du ro ne ko adu kan da khoi tawhan ning e ba khoi gi stage da lai ri ba leader sing sin ko nei khoi gi manipur da si yong na di khu thing je la ka nu nei mai tu ta de khoi ju siu mai stage nam lo ni ga do lo han ning e adu ma ke ai stage bu di yog dren khali ko matam da khangni hauji maram di kaino da hauji po se loidri moi na su manipur thukai na ba to se loidri mapan gi media na su manipur thukai ba sida khut thing je la pa ko hai noi sumai tok na nei chai lising ani hum je manipur da problem leite manipur da lebe ethnic group sing je kamai na tor no mathang kamai sang khib no ga bi history loi lei report ni na tra hek sang mu dik khana bu na te ha adna masi sumai tok na noi di nuksina na lei bi sina khwai phabani ko ka ha bi ngang nan ke no na ama haiba male ko na ka group te ke nei cookie ga mithe ga wari sanu ka ha je ama da di mu yam sum bo wa phum ne bu ko asai gi san ba ya dum na tong an bam ni hai di asai gi ko akhoi masin asai gi kanu gi na te ko asai gi separate administration ta ma tan da bi na te ko praja masin da ko people to people je akhoi kan tik tong no bam change ba ke kari no ne akhoi kanu sa hal man phat da de akhoi sin no mayam che na ta ga le kai de le mi ne mayam jam da tin na ya dre moi na moi thok bu ne akhoi ke du sige hai ba gi mai tong na ko intellectual side ta gi na ta ga na akhoi praja gi ba side ta gi ai di masi khar di to hum thok pra na ka le ba ko aduna masi gi pochi lei bani na ai di ngasai gi hoje hai ji ne ta seng na hai tar ga di akhoi ojani pa macha se yam ning jeng ai ojani pa macha gumba ai di mathok tai an khal le oza ma yam chumi oza da ai makham mati am da sam de jage oza ni pa masa gumba akhoi gi ki da ba yam na mating leiba akhoi gi politician da kar hai pase oza na thambi de duga huji kuki na tawning madum tawba to be honest Delhi dagi akhoi gi meeting inthi nungai na sungchang chang da ba akhoi na sida haijaba laujaba clarity mi phang da ba dum chonga ga hotlaga leiba haiba tare sumai na tawma sida lengak na su hiram kudimak da chap dung na lep pangam da begi thambi de oza na su se akhoi na maroi na akhoi gi manipur lengak sibu mapangan yaw draba lengak amni kaina akhoi na somna klom da lawba yabra kamai thambi oza sam ta se lawda ga so ira na uru pon ka dru gi mesu kari action lawri gi hami se do na son bra kan bra ne ne ru ke mathok ta gi mi akhoi na am har mi sawrak na ne ba moi tara kai action lo ngam gi akhoi di lawr ni ne go men kai ru ra akhoi di action lawr ne habi ya da ra ba ado haibo kan da mo su ka han gi ne ba ana si go men si kali bra na tra ga soli bra de akhoi mamang da ta da na lei de na tra ada ngasai ge akhoi ngasi bau ta moi lam hen ba si le pro ngang han da su na tro assignment plagi nakan de gi nong me ka phe hai ri si phagi ra ba se si gi marak sida sidagi hel ga di yaro hai do moi gi da Lakshman rekha hai dai ne akhoi di ko pangkhai hai ta ko si pangkhai je sidagi lansan no gum sai ba se masi ama thambiyo ba mi na hai ge sum pakat ta sum chatla di ko sini adu ga suam na tra kan ba hai du di aina hai ru su yaroi amana hai ru su yaroi adu khudum na dum akhoi mang de dum udra lai ru di si ka tang hai je gam ngai je